ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯁꯤꯅ ꯑꯜꯇꯔꯅꯦꯠ ꯍꯥꯎꯁꯤꯡ ꯀꯣꯝꯄ꯭ꯂꯦꯛꯁ ꯅꯦꯁꯅꯦꯜ ꯒꯦꯝ ꯚꯤꯂꯦꯖ ꯍꯦꯛ ꯑꯩꯈꯣꯏꯅ ꯇꯥꯔꯤꯛ 3ꯒꯤ 3rd of May ꯀꯣ ꯁꯤꯗ ꯊꯣꯛꯈꯤꯕ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯁꯦ ꯂꯥꯟ ꯆꯦꯜꯂꯛꯑꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯦ ꯑꯍꯥꯟꯕꯗ ꯊꯨꯡꯕꯕꯨꯗꯤ ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯊꯨꯡꯉꯦ ꯈꯨꯃꯟ ꯂꯝꯄꯥꯛꯇꯒꯤ ꯗꯦꯠ 11th of May ꯃꯃꯥꯡ ꯆꯍꯤꯒꯤ 11th of May ꯗ ꯀꯩꯅꯣ 11th of May ꯗ ꯈꯨꯃꯟ ꯂꯝꯄꯥꯛꯇꯒꯤ ꯑꯩꯈꯣꯏꯁꯦ ꯑꯥꯏꯗꯜ ꯒꯔꯜꯁ ꯀꯣꯂꯦꯖ ꯑꯀꯥꯝꯄꯥꯠꯇ ꯁꯤꯐ ꯇꯧꯔꯦ ꯍꯥꯏꯕꯗꯤ ꯑꯗꯨꯗ ꯂꯩꯔꯦꯕ ꯑꯗ ꯂꯩꯕꯗꯨꯅ ꯆꯍꯤ ꯑꯃꯒ ꯊꯥ 4-5 ꯍꯥꯏꯕ ꯇꯥꯔꯦ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏꯁꯦ ꯂꯥꯟ ꯆꯠꯂ ꯃꯇꯨꯡꯗ ꯂꯩꯔꯕ ꯃꯇꯨꯡꯁꯤꯗ ꯍꯟꯗꯛ ꯊꯥꯒꯤ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯗꯦꯠ 4 ꯁꯤꯗ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯁꯔꯀꯥꯔꯒꯤ ꯑꯣꯔꯗꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯁꯦ ꯁꯤꯗ ꯁꯤꯐ ꯇꯧꯔꯛꯄꯅꯦ ꯑꯀꯥꯝꯄꯥꯠ ꯑꯥꯏꯗꯜ ꯒꯔꯜ ꯀꯣꯂꯦꯖꯀꯤ IDPs ꯀꯥꯡꯕꯨꯁꯦ ꯂꯣꯏꯅꯃꯛꯇꯤ ꯅꯠꯇꯦ ꯍꯥꯏꯖꯕ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯀꯟꯗꯤꯁꯟꯒꯤ ꯃꯈꯥ ꯄꯣꯟꯅ ꯆꯠꯅꯤꯡꯕ ꯆꯠꯅꯤꯡꯗꯕ ꯈꯔ ꯂꯥꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯦ ꯑꯗꯨꯗꯤ ꯄꯔꯁꯣꯅꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯦ ꯑꯗꯨꯅ ꯃꯣꯏ ꯈꯔ ꯑꯃꯗꯤ ꯂꯩꯍꯧꯔꯦ ꯑꯩꯈꯣꯏ ꯇꯪꯈꯥꯏꯃꯨꯛ ꯍꯥꯏꯕ ꯇꯥꯔꯦ ꯇꯪꯈꯥꯏꯃꯨꯛꯁꯦ ꯁꯤꯗ ꯁꯣꯝ ꯅꯥꯀꯟꯗ ꯍꯣꯡꯉꯛꯑꯦ ꯈꯨꯗꯣꯡꯆꯥꯕ ꯍꯥꯏꯔꯒꯗꯤ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯂꯩꯔꯝꯃꯤꯕ ꯃꯐꯝꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯃꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯍꯦꯛ ꯆꯦꯜꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯪꯖꯐꯝ ꯂꯧꯔꯒ ꯂꯩꯔꯛꯄꯅꯤꯅ ꯃꯐꯝ ꯑꯀꯥꯝꯄꯥꯠꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯁꯤꯗ ꯁꯤꯐ ꯇꯧꯔꯛꯄ ꯃꯇꯨꯡꯗꯗꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯅꯤꯠ ꯑꯦꯟ ꯀ꯭ꯂꯤꯟꯗ ꯂꯩꯕ ꯉꯝꯃꯦ ꯑꯩꯈꯣꯏꯁꯦ ꯏꯁꯥꯒꯤ ꯄ꯭ꯔꯥꯏꯚꯦꯁꯤ ꯍꯥꯏꯕ ꯑꯃ ꯇꯣꯏꯂꯦꯠ ꯕꯥꯊꯔꯨꯝ ꯑꯥꯗꯗꯤ ꯂꯣꯏ ꯃꯤꯛꯁ ꯑꯞꯅꯦ ꯑꯗꯣ ꯁꯤꯗꯗꯤ ꯏꯁꯥꯒꯤ ꯄ꯭ꯔꯥꯏꯚꯦꯁꯤ ꯂꯩꯔꯦ ꯑꯗꯩ ꯔꯨꯝ ꯄꯤꯔꯦ ꯑꯗꯩ ꯀꯤꯠꯆꯟ ꯇꯣꯡꯉꯥꯜꯂꯦ ꯆꯥꯕꯃꯛꯇ ꯍꯥꯏꯔꯁꯨ ꯑꯥꯗꯗꯤ ꯄꯨꯂꯞ ꯊꯣꯡꯕꯅꯤꯅ ꯃꯌꯥꯝꯒ ꯃꯥꯟꯅꯅ ꯆꯥꯛꯁꯦ ꯂꯧꯍꯧꯗ꯭ꯔꯗꯤ ꯆꯥꯕ ꯍꯦꯛ ꯐꯪꯍꯧꯗꯕ ꯑꯗꯨꯒꯨꯝꯕ ꯑꯗꯒꯤ ꯁꯤꯗꯗꯤ ꯊꯕꯛ ꯆꯠꯀꯦ ꯍꯥꯏꯔꯁꯨ ꯑꯗꯨꯒꯨꯝꯕꯒꯤꯗꯤ ꯈꯨꯗꯣꯡꯆꯥꯕ ꯌꯥꯝ ꯀꯨꯞꯊꯅ ꯍꯥꯏꯗ꯭ꯔꯁꯨ ꯑꯗꯨꯒꯨꯝꯕꯒꯤꯗꯤ ꯈꯨꯗꯣꯡꯆꯥꯕ ꯌꯥꯝ ꯂꯩꯔꯦ ꯆꯍꯤ 2 ꯐꯥꯔꯛꯀꯗꯣꯔꯦ ꯍꯥꯏꯕ ꯇꯥꯔꯦ 1.5 years already gone ꯑꯗꯨꯅ ꯁꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯤꯗ ꯃꯥꯏꯟꯁꯤꯗ ꯑꯗꯨꯝ ꯁꯇ꯭ꯔꯥꯏꯛ ꯇꯧꯔꯒ ꯂꯩꯕ ꯁꯤꯒꯤ ꯋꯥꯍꯪꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯈꯣꯏ ꯂꯩꯈꯤꯗꯣꯏꯅꯣ ꯍꯥꯏꯕꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯟꯖꯤꯜꯂꯒ ꯂꯩꯇꯥꯔꯒ ꯂꯩꯗꯣꯏꯅꯣ ꯍꯥꯏꯕꯁꯦ ꯀꯅꯥꯝꯇꯅ ꯍꯥꯏꯕ ꯉꯝꯗꯦ ꯁꯔꯀꯥꯔꯅꯁꯨ ꯄꯤꯟ ꯄꯣꯏꯟ ꯇꯧꯕ ꯉꯝꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯈꯪꯕ ꯉꯝꯗꯕꯅꯤna ꯍꯦꯟꯅ ꯃꯥꯏꯟꯁꯦ ꯗꯤꯁꯇ꯭ꯔꯦꯁ ꯇꯧꯕ ꯅꯝꯊꯕ ꯑꯗꯨꯝ ꯊꯕꯛ ꯀꯩꯅꯣꯝꯃ ꯇꯧꯒꯦ ꯈꯜꯂꯁꯨ ꯑꯁ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯒ ꯁꯤꯁꯦ ꯑꯩꯈꯣꯏ ꯀꯌꯥꯝ ꯋꯥꯅ ꯈꯥꯡꯉꯒ ꯂꯩꯗꯣꯏꯅꯣ ꯅꯠꯇ꯭ꯔꯒ ꯊꯕꯛ ꯑꯃꯇ ꯆꯠꯂꯁꯨ ꯀꯌꯥꯝ ꯀꯨꯏꯅ ꯁꯤꯒꯤ ꯊꯕꯛꯁꯦ ꯑꯩꯈꯣই ꯇꯧꯗꯣꯏꯅꯣ ꯁꯤꯒꯤ ꯃꯥꯏꯟꯁꯦ ꯑꯩꯈꯣꯏꯁꯦ ꯇ꯭ꯔꯣꯃꯥ ꯑꯃ ꯂꯩꯍꯜꯂꯦꯕ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯍꯣꯏ ꯃꯌꯥꯝꯁꯦ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯦ ꯍꯥꯏꯔꯒ ꯂꯣꯏ ꯁꯨꯞꯆꯜꯂꯒ ꯍꯥꯏꯖꯔꯕꯅꯤꯀꯣ ꯌꯥꯝ ꯁꯥꯡꯅ ꯍꯥꯏꯗꯕꯤꯗ ꯂꯣꯏꯅꯃꯛ ꯂꯣꯏꯁꯤꯜꯂꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯑꯇꯥꯕꯤ ꯑꯃꯗꯗꯤ ꯈꯪꯍꯟꯕꯤꯌꯨ ꯍꯥꯏꯕꯁꯤꯃꯇꯪꯗꯤ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯅ ꯁꯤꯗꯩꯁꯤꯗ ꯂꯥꯛꯄꯗꯗꯤ ꯈꯔ ꯐꯔꯦ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯕꯨ ꯆꯥꯕ ꯊꯛꯄꯁꯨ ꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯝ ꯊꯤꯅ ꯁꯦ ꯃꯣꯔꯦ ꯍꯥꯏꯕ ꯂꯝꯗꯨꯗ ꯃꯁꯦ ꯂꯣꯏꯅꯃꯛꯀꯤ ꯈꯨꯡꯒꯪ ꯑꯃꯒꯤ ꯑꯣꯏꯅ ꯂꯣꯏꯅ ꯈꯨꯡꯒꯪ ꯃꯥꯒꯤ ꯈꯨꯡꯒꯪꯒꯤ ꯑꯣꯏꯅ ꯆꯠꯍꯟꯅꯤꯡꯉꯝꯒꯅꯤ ꯑꯗꯨꯕꯨ ꯀꯥꯎꯕꯗꯤ ꯁꯨꯡꯅꯥꯏ ꯅꯥꯏꯗ꯭ꯔꯦꯕꯉꯣ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪꯗꯤ ꯂꯝꯗꯝꯗꯨꯗ ꯂꯝꯗꯝꯗꯨꯗ ꯑꯃꯨꯛꯇꯗꯤ ꯍꯜꯍꯟꯕꯤꯌꯣꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩ ꯌꯨꯝ ꯀꯩꯗ ꯅꯠꯇꯦ ꯃꯥꯟ ꯆꯥꯡ ꯒꯥꯔꯤ ꯅꯣꯡꯂꯤ ꯏꯁꯥꯅ ꯍꯣꯠꯅꯗꯅ ꯇꯥꯟꯖꯗꯅ ꯇꯧꯕ ꯃꯈꯩꯁꯨ ꯒꯥꯔꯤ ꯈꯔꯗꯤ ꯌꯥꯎꯔꯛꯏ ꯈꯔꯗꯤ ꯂꯩꯍꯧꯔꯦ ꯆꯥꯈ꯭ꯔꯦ ꯑꯗꯨꯒꯨꯝꯕ ꯂꯟ ꯊꯨꯝ ꯀꯌꯥ ꯑꯃꯁꯨ ꯂꯩꯍꯧꯔꯦ ꯑꯗꯨꯅ ꯀꯥꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯔꯦꯀꯣ ꯑꯗꯒꯤ ꯏꯆꯥ ꯏꯁꯨ ꯂꯥꯏꯔꯤꯛ ꯅꯨꯡ ꯇꯝꯍꯟꯗꯧꯕ ꯁꯦꯝ ꯁꯥꯗꯧꯕ ꯑꯗꯒꯤ ꯇꯧꯔꯦ ꯑꯗꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡꯁꯦ ꯋꯥꯔꯦ ꯌꯨꯝꯁꯨ ꯍꯟꯖꯟꯅꯤꯡꯉꯦ ꯑꯦꯛꯖꯥꯝꯕꯨꯗ ꯆꯠꯅꯤꯡꯉꯦ
ꯁꯦ ꯑꯣꯏꯅꯥꯝ ꯅꯨꯡꯁꯤ ꯑꯩꯁꯦ ꯆꯨꯔꯆꯥꯟꯄꯨꯔ ꯇꯨꯏꯕꯨꯡꯗꯒꯤꯅꯤ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯂꯥꯟ ꯆꯦꯜꯂꯛꯑꯒ ꯂꯩꯕꯁꯦ ꯑꯩꯈꯣꯏꯁꯦ ꯆꯍꯤ ꯑꯅꯤꯃꯨꯛ ꯐꯥꯖꯤꯜꯂꯛꯀꯗꯣꯔꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯁꯦ ꯅꯨꯡꯉꯥꯏ ꯁꯔꯀꯥꯔꯅ ꯌꯦꯡꯕꯤ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏ ꯁꯔꯀꯥꯔꯅ ꯌꯦꯡꯉꯒ ꯊꯥꯛꯄꯤꯗꯅ ꯑꯩꯈꯣꯏ ꯉꯁꯤꯐꯥꯎꯗ ꯆꯍꯤ ꯑꯅꯤꯃꯨꯛ ꯐꯥꯔꯕꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯛꯄꯅꯦ ꯑꯗꯨꯕꯨ ꯍꯥꯏꯗꯤ ꯁꯔꯀꯥꯔꯅ ꯌꯦꯡꯕꯤꯕ ꯇꯥꯔꯒꯁꯨ ꯌꯨꯝ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯝꯖꯕꯁꯦ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯔꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯑꯍꯥꯎꯕ ꯆꯥꯔꯁꯨ ꯆꯥꯗ꯭ꯔꯁꯨ ꯍꯥꯏꯗꯤ ꯌꯨꯝ ꯍꯥꯏꯕꯗꯨꯗ ꯂꯩꯅꯤꯡꯉꯦ ꯑꯗꯨꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕꯁꯦ ꯁꯔꯀꯥꯔꯅ ꯂꯥꯟꯁꯦ ꯂꯣꯏꯁꯤꯟꯍꯟꯕꯤꯔꯒ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯑꯩꯈꯣꯏꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯁꯤꯗ ꯑꯃꯨꯛꯇꯪ ꯍꯟꯖꯤꯜꯂꯒ ꯑꯩꯈꯣꯏꯁꯦ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯒꯨꯝꯅ ꯂꯩꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯑꯩ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯍꯟꯖꯤꯟꯍꯟꯕꯤꯌꯨ ꯍꯥꯏꯕꯁꯦ ꯊꯝꯖꯔꯒ ꯑꯩꯒꯤ ꯃꯤꯡ ꯀꯪꯉꯕꯝ ꯇꯣꯂꯦꯟ ꯁꯅꯥ ꯃꯉꯥꯡ ꯃꯣꯔꯦ ꯈꯨꯅꯧ ꯋꯥꯔꯗ ꯅꯝꯕꯔ 9ꯗꯒꯤꯅꯤ ꯍꯧꯈꯤꯕ ꯃꯦ 3 ꯅꯨꯃꯤꯠ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯃꯇꯝꯗꯅ ꯃꯩꯇꯩꯁꯤꯡꯗ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯆꯦꯟꯅꯕꯗꯒꯤ ꯃꯇꯨꯡ ꯇꯥꯕ ꯅꯨꯃꯤꯠꯁꯤꯡꯗ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯑꯩꯈꯣꯏ ꯃꯣꯔꯦ ꯊꯥꯗꯣꯛꯑꯒ ꯆꯦꯟꯅꯔꯛꯈꯤꯕꯅꯤ ꯆꯦꯟꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯏꯍꯥꯟ ꯍꯥꯟꯅ ꯄꯂꯦꯟꯒꯤ ARꯒꯤ 24 ꯁꯦꯛꯇꯔꯗ ꯊꯨꯡꯉꯕ ꯃꯇꯨꯡ ꯑꯍꯤꯡ ꯑꯃ ꯌꯥꯔꯦꯔꯒ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯍꯥꯏꯕꯗꯤ ꯇꯥꯡ 12ꯗ ꯑꯩꯈꯣꯏ ꯈꯨꯃꯟ ꯂꯝꯄꯥꯛ ꯌꯧꯔꯛꯑꯦ ꯇꯥꯡ 11ꯗ ꯃꯣꯔꯦꯗꯒꯤ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯒ ꯇꯥꯡ 12ꯗ ꯈꯨꯃꯟ ꯂꯝꯄꯥꯛ ꯌꯧꯔꯒ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯑꯩꯈꯣꯏ ꯑꯀꯥꯝꯄꯥꯠ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯑꯦꯗꯃꯤꯠ ꯇꯧꯔꯒ ꯃꯇꯝ ꯁꯥꯡꯅ ꯆꯍꯤ ꯑꯃꯒ ꯃꯈꯥꯏ ꯍꯦꯟꯅ ꯍꯥꯏꯔꯤꯕ ꯑꯀꯥꯝꯄꯥꯠ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯥꯏꯗꯤꯌꯦꯜ ꯒꯔꯜ ꯀꯣꯂꯦꯖ ꯑꯁꯤꯗ ꯂꯩꯖꯔꯛꯄꯅꯤ ꯑꯗꯨꯒ ꯑꯗꯨꯗ ꯂꯩꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯀꯌా ꯑꯃ ꯃꯥꯌꯣꯛꯅꯔꯤꯕ ꯑꯋꯥꯕꯁꯤꯡꯗꯨꯗꯤ ꯑꯗꯨꯝ ꯑꯩꯅ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯄꯟꯗ꯭ꯔꯒꯁꯨ ꯁꯝꯂꯞꯄ ꯈꯔ ꯄꯟꯖꯔꯀꯥꯟꯗ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯗ ꯄ꯭ꯔꯥꯏꯚꯦꯁꯤ ꯂꯩꯔꯛꯇꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯂꯥꯟꯖꯦꯟꯅꯔꯤꯕꯁꯤ ꯅꯨꯃꯤꯠ 5-10ꯅꯤ ꯑꯣꯏꯔꯒꯗꯤ ꯃꯗꯨꯒꯤ ꯀꯩꯅꯣꯗꯨ ꯈꯥꯡꯉꯒ ꯃꯇꯝ ꯈꯔꯗꯣ ꯃꯦꯅꯦꯖ ꯇꯧꯔꯒ ꯂꯩꯕ ꯌꯥꯕ ꯑꯗꯨꯕꯨ ꯃꯇꯝ ꯁꯥꯡꯅ ꯂꯩꯔꯛꯄ ꯑꯃꯗꯤ ꯃꯇꯨꯡ ꯇꯥꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯒꯗꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯗ ꯇꯪ ꯇꯥꯕ ꯈꯪꯗꯕꯅꯤꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯇꯝ ꯁꯥꯡꯅ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯗꯕ ꯑꯅꯥ ꯑꯌꯦꯛ ꯑꯗꯒꯤ ꯏꯚꯟ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯀꯥꯟꯗ ꯁꯥꯏꯀꯦꯇ꯭ꯔꯤꯛ ꯑꯦꯟꯖꯥꯏꯇꯤ ꯐꯥꯎꯕ ꯌꯥꯝꯅ ꯋꯥꯡꯕꯒꯤ ꯆꯥꯡꯗ ꯑꯗꯨꯝ ꯊꯦꯡꯅꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯥꯛꯄꯗꯒꯤ ꯍꯧꯈꯤꯕ ꯊꯥ 4-5ꯁꯤꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜ ꯃꯣꯔꯦ ꯑꯃꯗꯤ ꯃꯩꯇꯩ ꯂꯤꯄꯨꯟ ꯂꯣꯏꯅꯅ ꯑꯣꯅꯔꯦꯕꯜ CMꯒ ꯇꯥꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡ ꯆꯥꯗꯦ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯄ꯭ꯔꯥꯏꯚꯦꯁꯤ ꯀꯥꯏꯔꯦ ꯂꯣꯏꯅꯅ ꯏꯁꯤꯡ ꯅꯣꯡ khitang ꯇꯥꯔꯒꯁꯨ ꯏꯁꯤꯡ ꯊꯨꯝꯕ ꯈꯣꯠꯄ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃ ꯂꯥꯛꯄ ꯑꯗꯒꯤ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯑꯣꯅꯔꯦꯕꯜ CMꯅ ꯇꯥꯕꯤꯗꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯑꯜꯇꯔꯅꯦꯠ ꯍꯥꯎꯁꯤꯡ ꯀꯝꯄ꯭ꯂꯦꯛꯁ ꯒꯦꯝ ꯚꯤꯂꯦꯖ ꯂꯥꯡꯒꯣꯜ ꯑꯁꯤꯗ ꯉꯁꯤ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔ 4ꯗꯒꯤ ꯑꯩꯈꯣꯏ ꯃꯁꯤꯗꯩꯁꯤꯗ ꯍꯣꯡꯖꯤꯜꯂꯒ ꯂꯩꯔꯛꯈꯤꯕꯅꯤ ꯑꯗꯣ ꯍꯥꯟꯅ ꯂꯩꯔꯝꯕꯗꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯑꯩꯈꯣꯏ ꯂꯩꯐꯝ ꯆꯥꯐꯝ ꯂꯣꯏꯅ ꯈꯨꯗꯣꯡ ꯆꯥꯔꯦ ꯑꯗꯨꯝ ꯍꯥꯟꯅꯗꯒꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯇꯥꯔꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯑꯗꯒꯤ ꯂꯣꯏꯅ ꯍꯥꯏꯖꯤꯅꯤꯛ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯕ ꯃꯇꯝꯗ ꯏꯁꯥꯒꯤ ꯏꯔꯝꯗꯝꯗ ꯍꯟꯖꯤꯟꯖꯔꯒꯦ ꯍꯥꯏꯕ ꯗꯤꯃꯥꯟ ꯁꯤꯃꯇꯪ ꯉꯥꯏꯔꯦ ꯍꯥꯏꯖꯕ ꯇꯥꯔꯦ